ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯈꯥꯡꯉꯕꯣꯛ ꯑꯃꯁꯨꯡ ꯈꯣꯡꯖꯣꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤ ꯕꯦꯛ ꯑꯃꯈꯛ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯦꯛꯁꯤꯗ ꯑꯔꯨꯕ ꯆꯦꯆꯥꯡ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯕꯦꯛꯁꯤ ꯈꯨꯟꯕꯤꯕ ꯊꯦꯡꯅꯕꯤꯕ ꯊꯣꯛꯂꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯑꯗꯣꯝꯒꯤ ꯑꯋꯥꯃꯜ ꯁꯣꯏꯗꯅꯃꯛ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯐꯣꯛꯇꯦꯜꯗꯒꯤ ꯏꯃꯥꯂꯣꯟꯗ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯂꯝ ꯂꯝꯒꯤ ꯊꯥꯖꯅꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯤꯅꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯃꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯁꯨ ꯊꯦꯡꯅꯖꯩ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛꯆꯥꯎꯕꯤ ꯑꯦꯟꯖꯦꯂꯤꯇꯥ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯑꯆꯧꯕ ꯁꯍꯔ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯂꯥꯏ ꯈꯨꯌꯦꯛꯁꯤ ꯃꯤ ꯑꯇꯩꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ, ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯑꯃꯁꯨꯡ ꯃꯍꯥꯛꯁꯤ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯃꯒꯨꯟꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯗꯒꯤꯁꯨ ꯌꯦꯡꯕ ꯑꯃꯁꯨꯡ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯉꯥꯡꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯌꯥꯔꯧ ꯁꯖꯤꯒꯨꯝ ꯅꯤꯡꯊꯤꯖꯩ, ꯃꯥꯏꯊꯣꯡꯅ ꯒꯨꯂꯥꯞꯀꯨꯝ ꯇꯉꯥꯡꯉꯤ, ꯃꯁꯝꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯁꯦ ꯃꯄꯥꯕꯨꯡꯅ ꯑꯦꯟꯖꯦꯂꯤꯇꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯦꯟꯖꯦꯂꯤꯇꯥ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥꯗꯣ ꯃꯄꯨꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯄꯥ ꯃꯆꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯟꯖꯦꯂꯤꯇꯥ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦꯗꯣ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯗ ꯂꯥꯏ ꯌꯦꯛꯄ ꯃꯄꯥꯗꯨ ꯊꯪꯅꯕ ꯈꯨꯡꯒꯪꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯔꯦꯒꯤ ꯃꯇꯤꯛ ꯅꯥꯄꯜ ꯇꯧꯕꯤ, ꯂꯥꯏꯋꯥ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯦꯟꯖꯦꯂꯤꯇꯥꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯐꯖꯩ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯐꯖꯕꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯃꯄꯨꯛꯅꯤꯡꯗ ꯑꯣꯝꯆꯥꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯝꯃꯤ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯑꯩꯒ ꯅꯍꯥꯛꯀꯤ ꯑꯦꯟꯖꯦꯂꯤꯇꯥꯁꯤꯒ ꯁꯛ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯕꯒꯦ ꯍꯥꯏꯕꯤꯌꯨ?" ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯄꯥꯝꯕꯗꯨ ꯈꯪꯂꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯑꯦꯟꯖꯦꯂꯤꯇꯥꯗꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯐꯖꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯁꯅꯥꯒꯤ ꯃꯔꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝꯕꯅꯤ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯇꯣꯟꯕꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯂꯤꯇꯥꯒ ꯆꯥꯡꯗꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗ ꯑꯦꯟꯖꯦꯂꯤꯇꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯃꯁꯝ ꯀꯪꯍꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯄꯗ ꯀꯣꯛ ꯍꯦꯛ ꯇꯥꯟ ꯆꯥꯅꯔꯨꯕꯗꯒꯤ ꯃꯈꯣꯏꯅꯤ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯗꯨꯗ ꯃꯃꯥꯇꯣꯟꯕꯤꯗꯣ ꯊꯣꯔꯛꯄ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯨꯔꯒ ꯆꯪꯍꯟꯈꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯑꯦꯟꯖꯦꯂꯤꯇꯥꯗꯤ ꯃꯃꯥꯅ ꯁꯥꯎꯔꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯐꯖꯕꯗꯨꯗ ꯉꯥꯎꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯕ ꯂꯥꯛꯄꯗꯨꯗ ꯃꯃꯥꯇꯣꯟꯕꯤꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯝꯅ ꯍꯦꯟꯅ ꯀꯦꯗꯨꯅ ꯗꯣꯂꯥꯟ ꯃꯊꯛꯇ ꯉꯥꯏꯔꯒ ꯂꯩꯕ ꯍꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯌꯦꯛꯄ ꯑꯍꯜꯗꯨꯁꯨ ꯈꯪꯍꯧꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩꯗ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯂꯨꯅ ꯇꯧꯔꯝꯕꯗꯨ ꯄꯨꯝꯅꯃꯛ ꯑꯑꯣꯟꯕ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯥꯇꯣꯟꯕꯤꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯀꯩꯊꯦꯜꯗ ꯃꯃꯥ ꯃꯆꯥꯗꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯎꯕꯗ ꯃꯌꯥ ꯀꯥꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥꯇꯣꯟꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯂꯛꯇꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ,
ꯑꯩꯒꯤ ꯁꯛꯇꯝꯁꯤꯒ ꯏꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯁꯛꯇꯝꯒ ꯐꯖꯕꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯈꯤ, ꯍꯥꯏ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯅꯪꯕꯣ? ꯍꯥꯏ ꯅꯨꯄꯤ, ꯇꯥꯎ, ꯅꯍꯥꯛ ꯅꯁꯛ ꯊꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯁꯛꯇꯝꯗꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏ ꯆꯅꯨꯔꯥꯒꯨꯝ ꯅꯤꯡꯊꯤꯖꯩ, ꯂꯥꯏꯒ ꯃꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯁꯤ ꯈꯪꯉꯨ ꯁꯛꯍꯦꯟꯕꯤ꯫ ꯃꯃꯥ ꯑꯇꯣꯟꯕꯤꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯀꯌꯥꯃꯔꯨꯝ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯦꯟꯖꯦꯂꯤꯇꯥ ꯃꯌꯨꯝꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯐꯤ ꯐꯧꯗꯣꯛꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯣ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯤ, ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛꯄꯨ ꯑꯗꯨꯝꯅ ꯂꯣꯜ ꯊꯣꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯣ, ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ, ꯊꯦꯡꯊꯔꯒꯅꯨ, ꯑꯁꯨꯝ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯑꯦꯟꯖꯦꯂꯤꯇꯥ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯇꯣꯟꯕꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯐꯨꯔꯒ ꯄꯨꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯊꯣꯡꯅꯥꯎ ꯑꯄꯤꯛꯄ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯠꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎꯗꯨꯗ ꯑꯦꯟꯖꯦꯂꯤꯇꯥ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯜꯒꯤ ꯇꯥꯏꯕꯪꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯃꯥꯕꯨ ꯀꯧꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯃꯃꯥꯇꯣꯟꯕꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯔꯩ ꯄꯔꯩ ꯍꯩꯕꯤ ꯃꯃꯥꯇꯣꯟꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯂꯤꯇꯥꯗꯣ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯁꯅꯨ ꯁꯤꯡꯁꯅꯨ ꯍꯥꯏꯗꯅ ꯈꯔ ꯆꯩ ꯊꯥꯡꯂꯨꯕꯕꯨ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯏ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤ ꯃꯤ ꯈꯪꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯈꯪꯂꯕ ꯃꯃꯥꯇꯣꯟꯕꯤꯗꯨꯅ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝꯅ ꯍꯩꯕ ꯍꯤꯌꯥꯜ ꯀꯧꯕ ꯅꯨꯄꯥꯗꯨꯗ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯍꯥꯠꯇꯣꯛꯎꯁꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯃꯃꯥꯇꯣꯟꯕꯤ ꯑꯃꯁꯨꯡ ꯍꯤꯌꯥꯜꯅ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯕꯣꯡ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯕꯤꯅ ꯍꯤꯌꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯤꯌꯥꯜ, ꯃꯨꯟꯅ ꯇꯥꯎ, ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯥꯠꯄꯒꯤ ꯄꯥꯎ ꯀꯅꯥꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯒ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏꯁꯦ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯔꯩꯗꯣ ꯀꯛꯊꯠꯂꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯍꯥꯛꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯜꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯉꯥꯕꯣꯡꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯗ꯭ꯔꯕ ꯎꯃꯪꯗ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯍꯦꯛ ꯌꯧꯕꯒ ꯈꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯍꯤꯌꯥꯜꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯏꯁ, ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ, ꯏꯆꯥꯒꯨꯝꯕꯤꯅꯤ꯫ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯄꯒꯤ ꯊꯧꯑꯣꯡꯁꯦ ꯁꯣꯏꯗꯅꯃꯛ ꯇꯧꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯥꯠꯄꯗꯤ ꯂꯥꯏꯔꯗꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝꯕꯨ ꯊꯣꯛꯄꯅꯤ꯫ ꯍꯤꯌꯥꯜꯅ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯑꯦꯟꯖꯦꯂꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯤꯍꯥꯠꯄ? ꯑꯩꯕꯨ ꯍꯥꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯩꯗꯤ ꯄꯣꯛꯄꯗꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯌꯨ ꯇꯝꯗ꯭ꯔꯕꯤ ꯃꯄꯣꯛꯅꯤ꯫ ꯑꯩꯅ ꯁꯤꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ꯫ ꯍꯤꯌꯥꯜꯅ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯍꯥꯏꯕ? ꯑꯣ, ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ! ꯏꯆꯥꯒꯨꯝꯕꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯤꯠ ꯄꯥꯡꯍꯜꯂꯦ꯫ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯂꯒꯦ꯫ ꯏꯄꯥ ꯂꯥꯜꯂꯦ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯦꯟꯖꯦꯂꯤꯇꯥ꯫ ꯑꯦꯟꯖꯦꯂꯤꯇꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯗꯤ ꯅꯍꯥꯛꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯑꯃꯅ ꯑꯗꯨꯝ ꯍꯥꯠꯈꯤꯗꯧꯕ ꯂꯩꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ, ꯑꯩ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯍꯤꯌꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯑꯩꯕꯨ ꯏꯆꯥꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯁꯦ, ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯃꯌꯨꯝꯁꯦ ꯃꯁꯤ ꯄꯥꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯍꯥꯛ
umangdagi atopa khul taba lambisida chatkro nahak nayumdo kauthoklo isadi nongma yaiphabi haibado soidanamak oirakani ipana bor piribasini masi haiduna sel mayomdu pirammi aduga makokta nanthabirammi hiyalgi wahaiduda Angelita ahaldubu makhong sokna khurumlammi aduga hikna kaplammi asumna hiyalna hankiba matamda theba amakhak halaga maraidu kakthatlammi aduga Angelita saraga mama tonbida sinarammi ahaldu chatkraba matungda Angelita asukpo umang manungda maikai khangda koichat chatlammi mamai thangda umang mayai maktada leiba yamna phajaraba konung amakhak thengnarammi mahak kuine kapluraba matung sada thaktabana hariba konungduda thong thilammi adubu kanasu thoraktre mamai thangda mahakna thongdu hangdokle aduga ka manungduda mathang changsillammi ka manung singdu yamna phajaba yum amagi mamidi sauna tarabasu kuina mi leinadraba yum amagom motlammi una wana kaya maromsu pumsai chairammi manung ithang thangba saksangduda sanaba mathel kharasu leiba thengnei mahak masadu aram khorangba ngaurabaduda sanaba singdudagi mabuk thannaba chathoklammi saba hek loibaga kolik singdu phendoklammi sairiba polam sing mafam sana thambirammi leimaidu sitok singdoklaga wai teithoklammi yumgi hek sangphamda leiriba nungsiba leising hekluraga leiteng semlammi tasengnamag amotpa konungdo langtek langna anauba konungum onthokre mahak thabak singdu loiraga phamhamka amada ngaihaktang waduna potharammi numidang wairam yasanglakpa matam aduwaida konungduda ahauba makhol amakhak tarakhi khonjelduna Angelita khangprek khangna chongkhatlammi kibana masadu thak ni e chokri makhada pakthajarammi ngaihak leragadi yengbada akiba phanglaba hingsaba ahumkhak konung manungda changlakledo makhoina ahanba changlakpa matamda makhoi ngakpana kham thenglammi khwaidagi chawba hingsaba ahalna hairammi inausa nakhoisu thajabro aikhoina changlakliba yumsibo aikhoigidubu mandeda soiraba jalane ani suba hingsabana khummi iyamba yumbudi aikhoigini summi aduda aikhoi ahumdi nongmatasu yumse sengdokte ngasaidi yamna molhobani haujikna langtek langlamle masidi yamna angakpa thodok amani ahum suba hingsabana amuk hairakhi iyamba ni aina khanbada umangi heloisingse masa nanba taru tananba se yamna pami hainabani makhoina sendok piramba oiramba tai natradi taibang midi mafamsida aikhoi bukibadagi kanasu laktabani hingsaba ahalna amuk hairaklammi pare amabu oire aikhoi ahumgi yomse nupi angang amata leitabani na sengdok pinabasu kanamata leite yamnadi ikai hei ngasigi thodokse aduna hayeng khaidi aikhoi ahumsu khara sengdok lasiko asomna makhoi ahumna sanariba wari puksel chawbagi matawduda Angelita kiba kharadi pharammi maramaduna chokri makhadagi thoraklammi aduga khurumlaga hairakhi akan basa aibu kanbiyu aina amotpa khudingmak sengdoksabani ai heloi nachade taibang mini nakhoigi sanaba kharasu aina chathokre aibu ngakpiyu Angelita gi waduda hingsaba makhoi masin manaw ahumdu yamna ngaklammi ngaihak leraga hingsaba ahalna asumna hairammi o nahakna oire aikhoina karigi nahakpu lana lawdoribano yum kaisu loina sengdok piramle phare adubu nahakpu kanano nasakna toksu yamna phajai ngasidagidi aikhoi ahumna nahakpu aikhoigi isal oiregadabani Angelita na khumlatlammi tabiyu ibung aigi iming Angelita kawi aigi ima ipa animak laikhidre ima atonbina yokpani ai yumsida matam kharatangdi changjafam pinabiyu asomna Angelita na mahaki hokiba thodok amata chithada hingsaba singda tamlammi hariba numit asidagi hingsaba ahumna mahakpu pokminnaba masalmakni khanna nungsina yokhi matam khara mahak mabung singaloina nungaina konungduda leire nongmagi numit amada Angelita konunggi akoibaduda haira laising ising saringe matamda mama tongi phatraba ayokpa makuduna uthokre aduga Angelita hingsabagi konungda
ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯤ ꯃꯁꯛ ꯃꯇꯧꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎꯗꯨ ꯇꯝꯂꯨꯔꯦ ꯄꯥꯎꯗꯨꯗ ꯃꯃꯥꯇꯣꯟꯕꯤꯗꯣ ꯃꯈꯣꯏ ꯃꯔꯤꯜ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯁꯥꯁꯦ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯕꯤꯔꯔꯣꯏ ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯂꯒ ꯋꯥ ꯆꯥꯎꯊꯣꯔꯛꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯈꯪꯒꯅꯤꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕꯤ ꯃꯃꯥ ꯑꯇꯣꯟꯕꯤꯗꯣ ꯑꯦꯟꯖꯦꯂꯤꯇꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯣꯡꯖꯔꯝꯕ ꯈꯣꯡꯎꯞ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯤꯅꯔꯝꯕ ꯈꯣꯡꯎꯞꯇꯣ ꯃꯗꯨꯗ ꯂꯥꯏꯋꯥ ꯃꯟꯇ꯭ꯔ ꯀꯥꯝꯁꯤꯜꯂꯒ ꯃꯀꯨꯅ ꯇꯥꯛꯂꯛꯄ ꯎꯃꯪꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯎꯃꯪꯗꯨꯒꯤ ꯀꯣꯅꯨꯡꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯃꯥꯇꯣꯟꯗꯣ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯑꯦꯟꯖꯦꯜ ꯅꯍꯥꯛ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯂꯥꯛꯂꯤꯌꯦ ꯑꯦꯟꯖꯦꯂꯤꯇꯥ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗ ꯈꯨꯗꯛꯇ ꯊꯣꯡ ꯍꯥꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯕꯨꯡ ꯑꯍꯨꯝꯃꯛ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯗꯦ ꯑꯦꯟꯖꯦꯂꯤꯇꯥ ꯃꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯐꯠꯇꯕꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥ ꯑꯩꯁꯦ ꯄꯥꯞ ꯆꯦꯟꯕꯤ ꯐꯠꯇꯕꯤ ꯅꯃꯥꯅꯤꯅꯦ ꯏꯁꯥꯕꯨ ꯏꯃꯥꯅ ꯂꯥꯟꯅ ꯎꯔꯨꯔꯦ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦꯗꯣ ꯑꯗꯨꯕꯨ ꯏꯁꯥꯗꯤ ꯂꯥꯟꯖꯗꯕꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯈꯣꯡꯎꯞꯁꯦ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯅꯣꯡꯃ ꯅꯕꯨꯡꯁꯤꯡꯗ ꯍꯥꯏꯅꯗꯨꯅ ꯏꯁꯥꯕꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯦꯟꯖꯦꯂꯤꯇꯥ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯄꯪꯕꯤ ꯑꯦꯟꯖꯦꯂꯤꯇꯥꯗꯤ ꯇꯧꯔꯤꯕ ꯃꯃꯥꯇꯣꯟꯒꯤ ꯅꯝꯊꯥꯛꯇꯣ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯄꯥꯅ ꯄꯤꯕꯤꯕ ꯈꯣꯡꯎꯞꯇꯣ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯇꯣꯡꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯈꯣꯡꯎꯞꯇꯣ ꯍꯦꯛ ꯇꯣꯡꯁꯤꯟꯕꯒꯗꯤ ꯈꯨꯗꯛꯇ ꯂꯧꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ ꯑꯦꯟꯖꯦꯂꯤꯇꯥ ꯑꯁꯤꯕꯒꯨꯝ ꯇꯨꯈ꯭ꯔꯕꯗꯨꯗ ꯃꯃꯥꯇꯣꯟꯗꯣ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯇꯣꯝꯇ ꯍꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯨꯕꯤ ꯑꯩꯅ ꯈꯟꯈꯤꯕ ꯊꯕꯛꯄꯨ ꯁꯣꯏꯕ ꯍꯧꯅꯕ꯭ꯔꯥꯗꯣ ꯁꯤꯖꯍꯧꯔꯣꯍꯩ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯗꯨ ꯃꯥꯏ ꯄꯥꯛꯅ ꯍꯟꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯆꯜ ꯅꯨꯄꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇ꯭ꯔꯦ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯇꯔꯨ ꯇꯅꯥꯟ ꯋꯥꯏ ꯇꯩꯔꯝꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯂꯝꯗꯦ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯏꯆꯜꯁꯤꯕꯨ ꯋꯥꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯏꯃꯨꯡ ꯃꯪꯒꯣꯜꯁꯨ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯍꯣꯏꯗꯍꯦ ꯃꯍꯥꯛꯇꯤ ꯑꯉꯥꯡꯅꯤ ꯄꯣꯊꯥꯖꯁꯅꯨ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯍꯤꯡꯁꯥꯕ ꯑꯍꯨꯝꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯦꯟꯖꯦꯂꯤꯇꯥꯗꯣ ꯂꯩꯃꯥꯏꯗ ꯁꯤꯔꯒ ꯇꯥꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯜꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯃꯈꯣꯏ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯤꯇꯥꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯦꯟꯖꯦꯂꯤꯇꯥ ꯁꯤꯔꯦ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯧꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ ꯃꯕꯨꯡ ꯑꯍꯜꯅ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯂꯩꯔꯣꯟ ꯆꯟꯕ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯄ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯃꯆꯜꯒꯤ ꯃꯁꯛ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯁꯥꯕ ꯑꯍꯨꯝꯗꯨꯅ ꯃꯆꯜ ꯅꯨꯄꯤꯗꯨ ꯂꯤꯛꯂꯤꯒꯤ ꯎꯄꯨ ꯑꯃꯈꯛ ꯁꯦꯝꯂꯒ ꯂꯤꯛꯂꯤꯒꯤ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝ ꯃꯄꯣꯞ ꯀꯥꯏꯍꯟꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯆꯪꯐꯝꯗ ꯌꯨꯡꯂꯒ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨ ꯊꯥꯕꯨꯝ ꯀꯌꯥꯃꯔꯨꯝ ꯂꯤꯛꯂꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛꯈꯤ ꯑꯉꯛꯄꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯔꯤꯃꯠꯇ ꯄꯠꯊ ꯄꯨꯝꯗꯕ ꯇꯧꯔꯝꯗꯦ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯖꯤ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯃꯤꯇꯝꯗꯨ ꯎꯔꯝꯃꯤ ꯈꯨꯗꯛꯇ ꯃꯍꯥꯛ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯈꯤ ꯑꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯑꯩꯗꯤ ꯀꯨꯝꯑꯣꯟ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯃꯐꯝꯁꯤꯗ ꯂꯤꯛꯂꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯝ ꯑꯃꯒꯨꯝ ꯂꯩꯔꯝꯂꯕ ꯅꯍꯥꯛꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯁꯅꯥꯒꯤ ꯐꯨꯔꯥ ꯁꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯝꯃꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ
ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯛꯂꯤꯒꯤ ꯎꯄꯨꯗꯨ ꯃꯍꯥꯛꯀꯤ ꯃꯆꯜ ꯅꯨꯄꯤꯗ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯆꯜ ꯅꯨꯄꯤꯅ ꯑꯦꯟꯖꯦꯂꯤꯇꯥꯕꯨ ꯎꯕꯃꯛꯇꯗ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯏꯕꯨꯡꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤꯅꯅꯤꯗꯅ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯥꯖꯔꯨꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯤꯇꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯁꯤꯗꯤ ꯊꯥꯏꯅꯒꯤ ꯈꯣꯡꯎꯞꯅꯤ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯒꯤ ꯑꯍꯟꯕ ꯑꯃꯈꯛ ꯁꯤꯟꯗꯣꯛꯄꯤꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯁꯦ ꯃꯁꯤꯁꯨ ꯔꯥꯖꯀꯟꯌꯥ ꯑꯃꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯄꯤꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯏꯅꯝꯃꯅꯤ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯂꯤꯛꯂꯤꯒꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯃꯣꯠꯄꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯈꯣꯡꯎꯞꯇꯨ ꯍꯦꯛ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯦꯟꯖꯦꯂꯤꯇꯥꯗꯣ ꯇꯨꯝꯂꯨꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯆꯜ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ ꯅꯣꯛꯂꯒ ꯃꯕꯨꯡꯗ ꯄꯥꯎ ꯄꯤꯕ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯅꯨꯄꯤ ꯍꯤꯡꯒꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯏꯟꯁꯤꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯦꯟꯖꯦꯂꯤꯇꯥꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯕꯨꯡ ꯍꯤꯡꯆꯥꯕ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯁꯤꯔꯨꯔꯕ ꯃꯆꯜ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯦꯟꯖꯦꯂꯤꯇꯥꯒꯤ ꯃꯃꯥꯇꯣꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯈꯪꯂꯕꯗ ꯃꯃꯥꯇꯣꯟꯗꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯊꯦꯡꯈꯥꯡ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯖꯔꯛꯂꯕ ꯑꯦꯟꯖꯦꯂꯤꯇꯥ ꯃꯕꯨꯡ ꯑꯍꯨꯝꯅ ꯀꯩꯅꯥꯗꯥꯟ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄꯒꯤ ꯁꯤꯟꯐꯝ ꯇꯣꯛꯈ꯭ꯔꯕ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯑꯦꯟꯖꯦꯂꯤꯇꯥꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯟꯖꯦꯂꯤꯇꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ